adagi akoina sunscreen je laigena yengba matamda SPF ane hai SPF 15 SPF 30 SPF 50 SPF 75 kari no base akoina khalleba SPF wangi gai phabra nemi gai phabra dei kharamna SPF se wangadi stable kizai phate angang da taiga no de ai je hauji SPF taiba kizai kai ne am khalle masi akoina knowledge khara ka wat pagini SPF haibasi sun protection factor haibani masina only basi UVB rays sina akoigi skin da thengaba matungda ngangjal lakpa matamda matam kyam koina changi sunscreen taibaga sunscreen taidabaga haibadu SPF habi sun protection factors in a measure tawide akoida piriba sunscreen se taigadabagi chang se akoina yawna taideba akoina sunscreen taiba matamda samna haibada SPF 30 sina 97% of UVB gi rays mana block taweba aduga SPF 50 na 98% block taweba aduga SPF 50 mathag yawragadi protection magi kano tawriba chance yam hena margin khenaba leiteba ado khwaidagi maru oiribadi aikoigi skin sidaisa tairiba sunscreen da adugi thickness to gi chang dune haidi kayam yamna kayam thana mai da tai haibadune recommended to the aikoigi 2 milligram per centimeter square chang da haibani sam have the kutsa ani gi sigi chang sida taibiu kolon haibani adugu sigi measurements di khasitang on bada why haibadi sunscreen yam mahi lam basule yam tha basule adu sigi matang da ina sunscreen kam dai ni have di tongan video mai sem jagabani adu yeng biro aduna aikoi se taiga da bagi chang do yawna tai deba samna haibda aikoina SPF 30 je lowren kalasi aduga SPF 50 ji ga di mabani je only 1% gi difference neba my protection da lay se block tawada ado aini SPF 30 je taigadabagi chang do kitang khak aini lawraga taiba taragadi magi effectiveness to phangba ngamdeba aduna aikoina sunscreen do chang yamna hena taiba taragadi safe oini haibagi damakta yan drabadi SPF 50 do hena sisna bio haibaneba sisigi matang da aina yam sangboy video sunscreen gi matang da aina video ma YouTube da thaga chagrabane adu do yengbiyo adugi video do da aina phajana sunscreen jigi matang de video je yam sang na hapchabane adu yengbi bataraga de hena makup tana khangani ngasi gi di aten bu oibaina yam samlapna thamjabani ko video se maram aduna sunscreen taibada pamuga